ngarang numidang uramda phongba kangla pause dagi lakhocaraga ngasi April gi tang 13 ki ayuk asida miyamda paudam jage ahan mada UPSC Men's Exam Fall lauthokpada Manipur dagi tara yorakle pathok sage taminasi laibak asigi oina pangthokpa Union Public Service Commission UPSC na Men's Exam 2023 ki fall lauthokibada Manipur dagi tara yorakle examination asida mai palak khrabasing adudi serial number samanga gani panda Ketrimayum DP Sanu serial number samanga nifuhum doida Caroline Jingthian Maui serial number satret kani fuda Rahul Hijam serial number satret yankhai tareta Haikurjam Prasadjit serial number satret Humpunipan Jinjau Kim Tungnung serial number Sanipan Kuntarukta Said Sadiq serial number Sanipan Humbudrada M Molaitsan Kansua serial number Sanipan Maudra Nipanda Hasing Hoi Haukip serial number Samapan Kunmathoida S Christopher Imol Amadi serial number Samapan Marfudra Marida Dominic Sominthang Haukip Nihairi Makataba pause su kangla pause de gilokhosari KUKI khulda changsillakhiba mioi ohom AR na kalhoure pathok chage taminasi lambi lamhangna badagi KUKI singna namna taba mafam da changsillakhiba ni haiba Asian Hospital ki staff ohom Assam Rifles ki CO gi team amana aswe ngam yaudana kan mangam khre hairi Assam Rifles tagi phangma pau amagi matung inna hairibadi mioi ohom adu AR na Pikon village dagi phangba ngam khibani hairi rescue to bangam hauraba Asian Hospital ki staff ahum adudi Dr. Rohen Momosa amadi Arun Kawi makhoi ahum ngasi ayuk Toyota car amada lakhibani adubu lambi lamhangna badagi makhoi sing adu KUKI sing na namna taba mafam amada changshin khre haiba khangmangam khi pawadu hek phangbaga kangchupta leiba Assam Rifles ki CO ki team amduna khutak tamioi ahum adugi khongul liduna kanmangam haukhibani hairi